ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯤꯗ ꯑꯗꯨ ꯑꯗꯥ ꯇꯧꯐꯝ ꯊꯣꯛꯇꯦ ꯖꯣ ꯐꯠꯇꯦ ꯍꯥꯏꯔꯕꯗꯤ ꯐꯠꯇ꯭ꯔꯦ ꯑꯃꯨꯛ ꯖꯥꯏꯁ ꯑꯣꯏꯍꯟꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯌꯦꯠꯄꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯁꯩꯇꯥꯟꯅ ꯏꯟꯁꯜꯂꯒ ꯑꯐꯕ ꯍꯥꯏꯔꯛꯄꯗ ꯑꯗꯨ ꯑꯗꯥ ꯇꯧꯐꯝ ꯊꯣꯛꯇꯦ ꯅꯁꯥꯒꯤ ꯒꯨꯅꯥ ꯑꯗꯣ ꯒꯨꯅꯥꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯏꯀꯥꯏꯐꯝ ꯊꯣꯛꯏ ꯏꯁꯂꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛꯅ ꯍꯦꯛꯇ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯆꯠꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯇꯤꯆꯔ ꯗꯦ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯐꯪꯁꯟ ꯑꯃ ꯑꯣꯏꯁꯅꯨ ꯂꯨꯍꯣꯡꯕ ꯑꯣꯏꯁꯅꯨ ꯏꯁꯂꯥꯝꯅ ꯌꯥꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯦ ꯂꯝꯍꯦꯟꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯁꯖꯥ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯀꯧꯕꯤꯒꯅꯨ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯋꯔahmatullahi wabarakatuh ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯌꯧꯍꯟꯕꯤꯌꯨ ꯖꯣ ꯁ꯭ꯀꯨꯜ ꯇꯝꯂꯤꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯀꯣꯂꯦꯖ ꯑꯃꯁꯨꯡ ꯁꯣꯁꯥꯏꯇꯤꯒꯤ ꯃꯤꯡꯗ ꯃꯁꯥꯒꯤ ꯏꯃꯥꯟꯕꯨ ꯌꯣꯟꯊꯣꯛꯆꯔꯤꯕ ꯑꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯆꯧꯕ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯁꯟꯗꯣꯔꯛꯂꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯑꯥꯗ ꯀꯕꯔꯗ ꯀꯌꯥꯃꯠꯇ ꯃꯩꯅ ꯑꯣꯏꯅ ꯂꯥꯌꯦꯡꯈꯤꯕ ꯇꯥꯒꯅꯤ ꯃꯤꯑꯣꯏ ꯀꯌꯥ ꯀꯌꯥꯅ ꯍꯥꯏꯅꯔꯤ ꯉꯁꯤꯗꯤ ꯇꯤꯆꯔ ꯗꯦꯅꯤ ꯇꯤꯆꯔ ꯗꯦ ꯄꯥꯡꯊꯣꯛꯂꯒꯅꯤ ꯇꯤꯆꯔ ꯗꯦꯒꯤ ꯃꯤꯡꯗ ꯃꯨꯁꯂꯤꯝ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥ ꯀꯌꯥꯅ ꯗꯥꯟꯁ ꯇꯧꯔꯤ ꯏꯁꯩ ꯁꯛꯂꯤ ꯖꯒꯣꯏ ꯁꯥꯔꯤ ꯏꯀꯥꯏ ꯈꯪꯗ꯭ꯔꯕ ꯋꯥꯐꯝ ꯀꯌꯥ ꯀꯌꯥꯒꯤ ꯆꯣꯔꯣꯟ ꯐꯣꯔꯣꯟ ꯂꯣꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯈꯟꯅꯩ ꯁꯤꯗꯤ ꯏꯖꯠ ꯋꯥꯡꯒꯗꯕ ꯊꯕꯛꯅꯤ ꯊꯥꯛ ꯋꯥꯡꯅꯕ ꯃꯤꯡꯆꯠ ꯂꯩꯅꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯑꯁꯤꯒꯨꯝꯂꯕ ꯋꯥꯈꯜ ꯈꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯆꯦ ꯏꯆꯜ ꯏꯌꯥꯝꯕ ꯏꯅꯥꯎꯁꯤꯡ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯅꯈꯣꯏꯕꯨ ꯁꯦꯝꯂꯛꯂꯤꯕ ꯑꯁꯤ ꯁ꯭ꯇꯦꯖꯇ ꯊꯣꯛꯂꯒ ꯗꯥꯟꯁ ꯏꯁꯩ ꯖꯒꯣꯏ ꯃꯦꯀꯞ ꯅꯥꯇꯩ ꯆꯥꯗ꯭ꯔꯕ ꯄꯔꯗꯥ ꯂꯩꯇ꯭ꯔꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯁꯦꯠꯂꯒ ꯃꯌꯥꯝꯗ ꯁꯣ ꯇꯧꯅꯅꯕꯒꯤꯗꯃꯛꯇꯔ ꯅꯁꯥꯒꯤ ꯏꯀꯥꯏꯕ ꯑꯗꯨ ꯌꯣꯟꯊꯣꯛꯄ ꯑꯁꯤꯔꯥ ꯃꯤꯡꯆꯠ ꯂꯩꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯁꯤꯗꯤ ꯏꯖꯠ ꯂꯩꯅꯕ ꯊꯕꯛ ꯅꯠꯇꯦ ꯑꯆꯣꯞꯄ ꯐꯪꯅꯕ ꯊꯕꯛꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥ ꯀꯌꯥ ꯁ꯭ꯇꯦꯖꯇ ꯊꯣꯛꯂꯒ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯃꯤꯡꯗ ꯗꯥꯟꯁ ꯇꯧꯔꯤ ꯖꯒꯣꯏ ꯁꯥꯔꯤ ꯏꯁꯩ ꯁꯛꯂꯤ ꯐꯦꯁꯟ ꯁꯣ ꯊꯣꯛꯂꯤ ꯅꯥꯇꯩ ꯆꯥꯗ꯭ꯔꯕ ꯐꯤꯖꯣꯜ ꯀꯌꯥ ꯀꯌꯥ ꯁꯦꯠꯂꯒ ꯅꯨꯄꯥ ꯀꯌꯥ ꯀꯌꯥꯒꯤ ꯃꯤꯠꯌꯦꯡꯐꯝ ꯃꯤꯇꯥꯐꯝ ꯑꯣꯏꯍꯜꯂꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯅꯥꯇꯩ ꯆꯥꯗꯕ ꯐꯤꯖꯣꯜ ꯀꯌꯥ ꯁꯦꯠꯂꯒ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯕꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯅ ꯍꯔꯥꯎꯔꯤ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯍꯜꯂꯒ ꯑꯗꯨꯒ ꯉꯛꯆꯥꯎ ꯊꯦꯛꯂꯒ ꯍꯥꯏꯔꯤ ꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯄ ꯀꯔꯤꯕꯨ ꯂꯩꯔꯨꯒꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯅꯨꯄꯥ ꯀꯌꯥꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯠꯌꯦꯡꯗꯒꯤ ꯀꯟꯕꯤꯒꯗꯕ ꯑꯗꯣ ꯃꯆꯥꯅ ꯌꯥꯅ ꯁ꯭ꯇꯦꯖꯇ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯣ ꯇꯧꯍꯜꯂꯤ ꯒꯩꯔꯠ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯂꯩꯅꯔꯛꯇ꯭ꯔꯦ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯗꯤ ꯒꯩꯔꯠꯄꯨ ꯄꯥꯝꯃꯤ ꯕꯦꯒꯩꯔꯠꯁꯤꯡꯕꯨ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯒꯩꯔꯠ ꯌꯥꯎꯗ꯭ꯔꯕ ꯃꯁꯥꯅ ꯄꯣꯛꯆꯕ ꯃꯆꯥꯁꯤꯡꯕꯨ ꯅꯨꯄꯥ ꯀꯌꯥ ꯀꯌꯥꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯍꯜꯂꯤꯕ ꯍꯌꯦꯡ ꯑꯥꯗ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯑꯗꯨꯒꯨꯝꯂꯕ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯗ ꯍꯤꯁꯥꯕ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯍꯥꯏꯕꯁꯦ ꯀꯧꯕꯤꯒꯅꯨ ꯍꯥꯏꯔꯨꯔꯗꯤ ꯍꯥꯏꯔꯛꯀꯅꯤ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯆꯨꯝꯕ ꯖꯔꯨꯔꯤ ꯅꯠꯇꯦ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯤꯠ ꯑꯁꯦ ꯆꯨꯝꯕ ꯃꯊꯧ ꯇꯥꯏ ꯋꯥꯈꯜ ꯆꯨꯝꯕ ꯃꯊꯧ ꯇꯥꯏ ꯊꯃꯣꯏ ꯆꯨꯝꯕ ꯃꯊꯧ ꯇꯥꯏ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯤꯠꯅ ꯌꯦꯡꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯌꯦꯡꯂꯕꯁꯨ ꯑꯐꯕ ꯃꯑꯣꯡꯗ ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯋꯥꯐꯝꯅꯤ ꯀꯅꯥꯒꯨꯝꯕꯒꯤ ꯃꯃꯥꯡꯗ ꯁꯅꯥꯒꯤ ꯈꯧꯖꯥꯎ ꯑꯃ ꯇꯥꯔꯕꯗꯤ ꯈꯨꯅꯤꯡꯂꯣꯏꯗꯕ ꯂꯩꯔꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯃꯥꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯆꯥꯝꯃꯗ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯐꯖꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯝꯕ ꯌꯥꯏ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯝꯕ ꯌꯥꯏ ꯑꯌꯥꯝꯕꯅꯗꯤ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯎꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯃꯣꯏ ꯍꯥꯏꯅꯉꯥꯏ ꯂꯩꯇꯦ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯒꯤꯗꯃꯛꯇ ꯐ꯭रीडꯝ ꯅꯨꯄꯤꯒꯤꯗꯃꯛ ꯁꯇ꯭ꯔꯤꯛ ꯑꯣꯏꯍꯟꯕ ꯂꯩꯇꯦ ꯑꯍꯀꯥꯝꯗ ꯈꯔ ꯈꯖꯤꯛ ꯈꯦꯠꯅꯕ ꯃꯉꯥꯏ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯁꯨ ꯗꯥꯟꯁ ꯇꯧꯔꯤꯕ ꯏꯁꯩ ꯁꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯁꯖꯥ ꯂꯩ ꯍꯥꯏꯕꯁꯦ ꯀꯧꯕꯤꯒꯅꯨ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯅꯨꯄꯤꯅ ꯇꯧꯕꯈꯛ ꯌꯥꯗꯕꯒꯨꯝ ꯈꯟꯅꯈ꯭ꯔꯦ ꯅꯨꯄꯥꯒꯤꯁꯨ ꯅꯨꯄꯤꯗ ꯌꯥꯗꯕꯒꯨꯝ ꯌꯥꯗꯦ ꯑꯃꯨꯛꯇ ꯈꯟꯊꯁꯤ ꯅꯍꯥꯛꯅ ꯑꯗꯨꯒꯨꯝꯂꯕ ꯒꯨꯅꯥ ꯑꯣꯏꯕ ꯏꯁꯂꯥꯝꯅ ꯌꯥꯗꯕ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅꯤ ꯍꯥꯏꯅ ꯄꯔꯐꯣꯔꯝ ꯇꯧꯔꯦ ꯅꯍꯥꯛꯀꯤ ꯄꯔꯐꯣꯔꯝ ꯑꯗꯨ ꯎꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯒꯨꯅꯥꯒꯥꯔꯅꯤ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯅꯪ ꯅꯁꯥꯁꯨ ꯒꯨꯅꯥꯒꯥꯔ ꯑꯣꯏꯔꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯒꯤ ꯒꯨꯅꯥꯒꯤ ꯄꯣꯠꯂꯨꯝꯁꯨ ꯅꯀꯣꯛꯊꯛꯇ ꯅꯪ ꯈꯛꯀꯤ ꯒꯨꯅꯥ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯅꯪ ꯅꯁꯥ ꯑꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯕꯗ ꯃꯌꯥꯝꯒꯤ ꯒꯨꯅꯥꯒꯤ ꯄꯣꯠꯂꯨꯝ ꯑꯃꯨꯛ ꯍꯤꯡꯐꯝ ꯂꯩꯒꯗ꯭ꯔꯥ ꯅꯍꯥꯛ ꯁꯤꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯤꯡꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯪꯅ ꯄꯔꯐꯣꯔꯝ ꯇꯧꯕ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯀꯌꯥꯅ ꯚꯤꯗꯤꯑꯣꯁꯨ ꯂꯧꯔꯝꯒꯅꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯞꯂꯣꯗ ꯇꯧꯔꯛꯂꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯦꯌꯔ ꯄꯪꯇꯧ ꯇꯧꯅꯈ꯭ꯔꯒꯅꯤ ꯐꯪꯁꯟ ꯑꯗꯨꯗ ꯌꯥꯎꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯀꯌꯥꯅꯁꯨ ꯍꯥꯏꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯎꯕ ꯐꯪꯒꯅꯤ ꯅꯪꯒꯤ ꯒꯨꯅꯥꯁꯤꯡ ꯑꯗꯨ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯒꯨꯅꯥꯒꯤ ꯃꯔꯝꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯀꯌꯥꯁꯨ ꯒꯨꯅꯥ ꯄꯨꯈ꯭ꯔꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯊꯠ ꯑꯈꯝ ꯂꯩꯇ꯭ꯔꯕ ꯒꯨꯅꯥ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯒꯅꯤ ꯅꯪꯅ ꯍꯌꯦꯡ ꯁꯤꯈ꯭ꯔꯕꯁꯨ ꯑꯗꯨꯒꯤ ꯒꯨꯅꯥ ꯑꯗꯨꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯌꯥꯝꯅ ꯌꯦꯡꯅꯔꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯥꯛꯀꯅꯤ
ꯈꯟꯊꯕꯤꯌꯨ ꯂꯥꯏꯛ ꯈꯔꯒꯤ ꯁꯦꯌꯔ ꯈꯔꯒꯤ ꯐꯣꯂꯣꯋꯔ ꯈꯔꯒꯤ ꯒꯨꯅꯥ ꯑꯣꯏꯕ ꯌꯥꯕ entertainmentꯅꯤ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣ ꯁꯦꯝꯂꯤꯕ ꯄꯨꯝꯅꯃꯛꯁꯨ ꯑꯗꯨꯒꯨꯝꯂꯕ entertainmentꯅꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯩ ꯁꯛꯂꯤꯕ ꯗꯥꯟꯁ ꯇꯧꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯀꯤ ꯇꯨꯖꯨꯡꯂꯕ ꯋꯥꯐꯝ ꯀꯌꯥ ꯂꯥꯛꯏ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯆꯥꯎꯈꯠꯇ꯭ꯔꯕ ꯋꯥꯐꯝ ꯀꯌꯥ ꯑꯗꯣ ꯂꯩꯖꯤꯜꯂꯒ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯜꯂꯥꯍꯕꯨ ꯀꯥꯎꯊꯣꯛꯅꯕ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗꯒꯤ ꯅꯥꯊꯩꯅꯕ ꯍꯣꯠꯅꯔꯤꯕ ꯑꯐꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯑꯆꯣꯞꯄ ꯑꯖꯥꯕꯅꯤ ꯑꯜꯂꯥꯍ ꯇꯕꯥꯔaka ꯇꯥꯂꯥꯅ ꯀꯨꯔꯥꯟꯗ ꯍꯥꯏꯕꯤꯔꯤ ومن الناس من يشتري له الحديث ليضل عن سبيل الله بغير علم ويتخذها هزوا أولئك لهم عذاب مهين حضرت ابن مسعود رضي الله تعالى عنه دا هاي رباية دا سيدا ياوري له الحديث هاي ربا سيكي متان دا ميوي أمنا هنكي حضرت ابن مسعود رضي الله تعالى عنه نا قسم زادنا يركي له الحديث سيكي مراد سي إسايني ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯟꯊꯕꯤꯔꯣ entertainmentꯅꯤ ꯍꯥꯏꯅ ꯏꯁꯩ ꯁꯛꯂꯤꯕ ꯀꯌꯥ ꯑꯗꯣ ꯑꯆꯣꯞꯄ ꯑꯖꯥꯕ ꯐꯪꯅꯕ ꯇꯌꯥꯔꯗ ꯂꯩꯕꯤꯔꯣ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯇꯣꯕꯥ ꯇꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯏꯁꯩ ꯁꯛꯂꯤꯕ ꯇꯥꯔꯤꯕ ꯃꯈꯩꯒꯤ ꯃꯥꯡꯖꯕ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯏꯁꯩ ꯑꯁꯤꯅ ꯊꯃꯣꯏꯗ ꯅꯤꯐꯥꯛ ꯃꯑꯣꯡ ꯑꯁꯤꯒꯨꯝꯅ ꯄꯣꯛꯍꯜꯂꯤ ꯄꯔꯃꯥꯟ ꯑꯣꯏꯅ ꯏꯁꯤꯡꯅ ꯑꯁꯪ ꯑꯃꯥꯟ ꯌꯦꯡꯁꯥꯡꯅꯕꯤ ꯍꯧꯍꯟꯕꯒꯨꯝ isai sakliba tariba makai munna tabiu huzur sallallahu alaihi wasallam nabirammi umat singi matakta adugum laba thabak sing tauba hingalaglaba umat sing adugum laba thabak sing adu tauba hingalaglaba adu oirabadi awaba kaya lakani music ki instrument toina sinnaraba amasung isai sakpa masing hingalaglaba masi aikoina khangi aikoida awaba chaikeng kaya lagi saza kaya family azab ki mawong da sakal da kaya lagi asigum laba thabak sing asina aikoina tawuna maram waraga Allah gi maigai da gi lagli bani sira vesina nausing asigum laba thabak sing asina masa oibe sing highway lakte achopanangi lamchat kam bahaurai isai toina tabana sakpana ikai ba khanglakte side aina haidrabasu nasa na khangnaram lagani ai besai asina nga ki oiba santi di piram bayai adu ko na thangda mangjabagi mangjaba ngaktani isai toina taraba chinda kamba wahi isin na bagi haina bilakani miyoi kya leiri khabaga ma tawbadasu isai yaudrawadi khabak tawba yadabagum hayeng likli mahi sadok hallaga nakongda haigani haibase kawbiganu isai dabadasu nasagi guna ado mayamda phongdokli akanba mawongda isai ado thari nangkha guna puwa nungaiti haina misu guna pu hanna honari adobu double da guna ado phangani haibadudi khandre nusira vesina nausing sida adu ada to phom thokte jo fatte hairabadi fatre amuk jaisu henbe yabagi mawongda yetbagi mathau sutate shaitan ensallaga afaba herakpada adu ada to phom thokte nasagi guna ado gunani haina khallaga ikai pham thoi islam ase aikoi gi ko ne hekta senen sajallaga chatnaba yabanate aduna tisarde natraga atoba function nama oisanu lohongbo oisanu islam na yadrabadi yadre lamhenba sing adugi damakta saza phangani haibase kawbigaru sira vesena using henna naglibadi pikliba nang nawa kaya bu din tambibagi muhutta dance to tambiri isai sakwa tambiri jagoi saba tambiri masa sing adugi performance uraga harauri adu hayenga da sukso isoidana adugi saza phangani makoi sing aduna makoi gi masa sing adu da adugum laba fatraba islam ne yadraba thabuk sing adu tohan bagi damakta angang ni tawning ba tawsadano haibe laite islam da angang oiringai dagi hongna angang sing adu afaba lambi da pubina bo na gadabani isai sakpa dance to wajagoi saba se afaba thabak ne haibase sugya ma yaron nusira vesina nausing adugum laba mama mapa sing ado akhirat ta saza phangbata natana dunya da su hairiba saza ado phangani makoi gi masa sing ado gi thauri ado mama mapa gi makutta leiroi haibadi masa sing ado mama mapa na highway lagloi khan thabang amdraba muslim kya gair kom gi lamse challi makoi gi wangang ngangli afaba habibada entertainment ni akai belaite haina hairiba famsing ado namgi wangang natte shaitan gi wangang ni hawjik nahan entertainment oizarabasu mai gi adam namuk entertainment tawhangani haibasi di kawdabu fai ngasi gi matam